Neymar, Brazilgꯤ ꯐꯨꯠꯕꯣꯂꯔ ꯑꯐꯥꯎꯕ ꯑꯃꯅꯤ꯫ ꯃꯍꯥꯛ 5 ꯐꯦꯕ꯭ꯔꯨꯋꯥꯔꯤ 1992ꯗ ꯃꯣꯒꯤ ꯗꯥꯁ ꯀ꯭ꯔꯤꯁ, ꯁ꯭ꯇꯦꯠ ꯑꯣꯐ ꯁꯥꯎ ꯄꯣꯂꯣ, ꯕ꯭ꯔꯥꯖꯤꯜꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡꯒꯤ ꯃꯃꯤꯡꯅ ꯁꯟꯇꯣꯁ ꯁꯦꯅꯤꯌꯔ ꯀꯧꯏ꯫ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯅꯥꯗꯤꯟ ꯗꯤ ꯁꯤꯜꯚꯥ ꯀꯧꯏ꯫ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡ ꯑꯗꯨ ꯐꯨꯠꯕꯣꯂꯔ ꯑꯐꯥꯎꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯦꯃꯥꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯁꯦꯜ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯐꯨꯠꯕꯣꯂꯔ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 13 ꯁꯨꯔꯛꯄꯗ ꯕ꯭ꯔꯥꯖꯤꯜꯒꯤ ꯐꯥꯎꯔꯕ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯑꯦꯁ.ꯇꯤ. ꯁꯟꯇꯣꯁ ꯀ꯭ꯂꯕꯇ ꯌꯥꯎꯈꯤ꯫ ꯆꯍꯤ 17 ꯐꯥꯎꯕ ꯃꯍꯥꯛ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯦꯟꯒꯤ ꯐꯥꯎꯔꯕ ꯀ꯭ꯂꯕ ꯔꯤꯑꯦꯜ ꯃꯦꯗ꯭ꯔꯤꯗꯅ ꯃꯍꯥꯛꯄꯨ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯕ ꯆꯥꯎꯅ ꯑꯣꯐꯔ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛ 2013ꯗ ꯕꯥꯔꯁꯦꯂꯣꯅꯥꯗ ꯁꯥꯏꯟ ꯇꯧꯈꯤ, $76 ꯃꯤꯂꯤꯌꯟ ꯄꯤꯗꯨꯅ꯫ 2014ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯀꯞ ꯑꯗꯨꯒꯤ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜꯗ ꯀꯂꯝꯕꯤꯌꯥꯒ ꯁꯥꯟꯅꯕꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯏꯟꯖꯨꯔꯤ ꯑꯣꯏꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯅꯦꯃꯥꯔ 2017ꯗ ꯄꯤ.ꯑꯦꯁ.ꯖꯤ. ꯀ꯭ꯂꯕꯇ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ $222 ꯃꯤꯂꯤꯌꯟ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄ꯭ꯂꯦꯌꯔ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄꯦꯟꯁꯤꯚ ꯄ꯭ꯂꯦꯌꯔ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯇꯥꯈꯤ꯫ ꯅꯦꯃꯥꯔ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯀꯟꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯉꯣꯟꯗ ꯌꯥꯎꯕ ꯑꯉꯛꯄ ꯁ꯭ꯀꯤꯜ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯦꯁꯤ ꯑꯃꯁꯨꯡ ꯔꯣꯅꯥꯜꯗꯣ ꯐꯥꯎꯔꯕ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯃꯍꯥꯛꯅ ꯂꯩꯈꯠꯂꯛꯇꯨꯅ ꯕꯦꯂꯨꯟ ꯗꯤ ꯑꯦꯋꯥꯔꯗ ꯀꯌꯥ ꯂꯧꯗꯨꯅ ꯑꯃꯗꯤ ꯑꯦꯛꯁꯄꯦꯟꯁꯤꯚ ꯄ꯭ꯂꯦꯌꯔ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯇꯥꯔꯛꯄ ꯑꯁꯤ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯃꯒꯨꯟ ꯑꯃꯅꯤ꯫ ꯄꯤ.ꯑꯦꯁ.ꯖꯤꯗꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡ ꯑꯜ ꯍꯤꯂꯥꯜꯗ ꯌꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯑꯦꯋꯥꯔꯗ ꯈꯔ ꯍꯥꯏꯖꯔꯕꯗ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞ 2014 ꯒꯣꯜꯗꯟ ꯕꯣꯜ ꯃꯍꯥꯛꯅ ꯐꯪꯈꯤ꯫ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞ 2014 ꯕ꯭ꯔꯣꯟꯖ ꯕꯨꯠ ꯃꯍꯥꯛꯅ ꯐꯪꯈꯤ꯫ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥ ꯐꯨꯠꯕꯣꯂꯔ ꯑꯣꯐ ꯗ ꯏꯌꯔ 2011, 2012 ꯑꯃꯁꯨꯡ 2013 ꯃꯍꯥꯛꯅ ꯂꯧꯈꯤ꯫ ꯂꯥ ꯂꯤꯒꯥ ꯕꯦꯁ꯭ꯠ ꯄ꯭ꯂꯦꯌꯔ 2015 ꯃꯍꯥꯛꯅ ꯇꯥꯈꯤ꯫ ꯐꯤꯐꯥ ꯄꯨꯁꯀꯁ ꯑꯦꯋꯥꯔꯗ 2011 ꯍꯥꯏꯔꯤꯕ ꯃꯅꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯃꯅꯥꯁꯤꯡꯅꯤ꯫